Hello friend, manu familiar na ambu taramok sari. Ngasi channel asina thagat sagador video asi akhoi lamdam masina laiba akhoi lam singje habadi akhoi mafam akhoi jaga jaga ge lam amam loi lairi sing sigi mamingje kamain tholokhibono habigi matang ne habadi akhoi hujuji lairiba samharabada singjamai kwakethel adagi sumaina mayam lairi dana lam singje masigi lam singje mamangi matamdagi tholokpa ngaktani ado karamna tholokhibono habadagi matangda ayana sum lairik amusum thengnajabani lairik se akhoina mamingje lamit lon haina kawe lamit lon mayam su yangan jagi lairik se sini lamit lon haija lamit lon se si lairik se khoigi ayibudo ay mayam sum haijage ayiba sarangthem bormani haidoni sarangtheng bormani sini aduda sida akhoi kano se lam maming mayam yaweba aduga mahangna hari sida maming yawriba mayam se sigi kamaina thongi ge habase mahaksu akhoi mateng lowba lairik sing haidana lairik mayam gi maming amma somupi mahangna su mateng mayam lawraga sum lairik se phungjarapani aduna silaire akhoi ayibugi masak sida lei mami budi am kan sengdre adu ayana su masi puthok-sari jate ke sunate kaigino da akhoi thaina khoina lam singje kamaina maming tholambagi habidoni aduna ayana ngasi je ayaki social media habadi Facebook tasu ki sigi channel sigone page sama hangbodo aduda su thagat pane habdi lamit lon haidan thagale thagali do te ke sunata akhoi isa isa na akhoi lam se kamain thon gi bana adu khangning bel regadi lam sing du suggestion to birona aduga YouTube to so community gi aduda post su tokjabane aduda kayama sum comment pire ado pirapa mayam du marakta khara dum lokot pane habadi moina mayam khangbining dana direct li comment pirak li singdo aduda sigi like sida su yaw da khara yaweba aduna ayaw khara do ai mayam sum usar ke aduga atopa ahem khara so sum hapsun jarke mayam sum harak pudo ayana ithoga thambane tongana ado mai comment do mai screen do sum mayam charke tawbul labam hare kongba araibani ko in haijari se adigi haingang hairok adigi langmangdong lamangdong khongjom yairipok takyen aduga kwakethel singai se hoje comment mayam sum pirak pudo khara yam pire je aduda araiba khara do ai sum mayam sum lauthok sabani adugi si hana lokhalaga mayam si matangda hairak ke tokjabani ayana je lokhachari buje takyen hariba lamsi maming se kamai tholokpon habigi matangda sida lari sida irambudune ine mayam da tamjagade se Kristapta lising masatruk yang kai ni thoi dagi lising masatruk humpuga taruk phawba maitre bakta ningthau oikiba khunjawbuna utrong hongnanaba iroi taipombi kauba ujau adu chingnaga purakpada lamkhangda loidam thasing surabi mabuk kangbi nupi ama thengnarami maidinguna luwanguru punchibagi masaikol tana chatpa yaba lambi hangbada pukangbi nupi aduna mabu amukta khongna kanthokpiu taksege hairaklabada hongnem yoi khunjauna nupi adubu kanthokpire pukangbi nupi aduna harawraduna maidingu ibungo luwanguru punchibagi masaikol taba lambi di asini haina khodombina thinduna takpa lambi du ningthongna yengi haiduna tak yeng haibadagi mafam adu tak yen kauna khi haidana sumaina silai sida sumai thamme aduga mathang jain lokhot sarabada khoigi tobul jam lokhot jage tan hoba ton hoba singje tobul je khasange sida haidi adu si mayam su pale di yaroi adu kitang chamjala da loiram dai di gona haijarake hairiba khoigi maming tholam ba je khoi thain gi ngaktani na khoigi ning thau maming adiga lai gi maming ama leidana adu mayam na yaw disi aduna pabdusu khoigi mayek wahi je habitare ko thain gi khoigi mitai maron habitare siji kitang hojika yam thini khenaidana adu mai like tadi du mai iramme kuyol khamba huithobuna nungsa thibaga loinana nungthakta pairiba figi matung inna tanarakpada nungyai thigon khubana magi hirubakta tariba ingang teiba phi adu piu haibada pidrabada phigi wahodagi makhoi ani phunabada nungyai thigon khubana ngamladuna huithobagi makhut ani du tau tangkhaina tungbunnana pulami tauna pulli tau pul haibadagi mafam adu
ꯇꯧꯕꯨꯜ ꯀꯧꯅꯈꯤ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯅꯤꯀꯣ ꯋꯥꯔꯤꯁꯤꯒꯤ ꯃꯔꯛꯇ ꯂꯣꯏꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯨꯜꯂꯤ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤ ꯀꯩꯅꯣꯗꯨꯅꯤ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯀꯩꯗ ꯑꯗꯒꯤ ꯇꯨꯔꯦꯟꯗ ꯀꯩꯗ ꯑꯗꯨꯃꯥꯏꯅ ꯍꯧꯕ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗꯨꯅ ꯄꯨꯜꯂꯤ ꯍꯥꯏꯕꯒꯤ ꯇꯧꯕꯨꯜ ꯀꯧꯋꯦꯅ ꯍꯥꯏꯅꯩ ꯃꯊꯪ ꯑꯩ ꯂꯧꯈꯠꯇꯣꯏꯁꯤ ꯀꯣꯡꯕ ꯍꯥꯏꯔꯤꯁꯤ ꯂꯧꯈꯠꯆꯒꯦ ꯀꯣꯡꯕꯒꯤꯁꯤꯁꯨ ꯁꯥꯡꯉꯦ ꯉꯥꯉꯣꯏ ꯌꯣꯏ ꯃꯣꯡꯕ ꯃꯅꯥꯎ ꯇꯥꯎꯊꯤꯡꯃꯥꯡꯒ ꯂꯣꯏꯅꯅ ꯍꯤ ꯇꯣꯡꯗꯨꯅ ꯁꯤ ꯂꯣꯏ ꯂꯥꯛꯑꯒ ꯂꯣꯏꯔꯝꯗꯥꯏꯗ ꯑꯣꯏꯅ ꯄꯥꯁꯤꯜꯂꯛꯀꯦ ꯃꯃꯤꯡ ꯄꯤꯔꯛꯄꯩ ꯃꯇꯥꯡꯗꯣ ꯑꯣꯛ ꯌꯦꯟꯅ ꯆꯥꯛ ꯆꯥꯊꯣꯛꯂꯨꯕꯒꯤ ꯋꯥꯡꯈꯩ ꯑꯣꯛꯊꯤꯌꯥꯝ ꯈꯨꯜꯅ ꯃꯈꯣꯏꯒꯤ ꯑꯔꯩꯕ ꯌꯣꯠꯇꯦꯛ ꯊꯥꯡꯇꯦꯛ ꯄꯨꯝꯅꯃꯛ ꯀꯣꯡꯉꯤ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯀꯣꯡꯕ ꯀꯧꯅꯈꯤ ꯍꯥꯏꯗꯅ ꯇꯧꯏ ꯑꯗꯣ ꯁꯤꯒꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕꯒꯤ ꯃꯔꯝꯗ ꯑꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯒꯗꯤ ꯑꯗꯨꯅ ꯍꯦꯟꯅꯕꯨ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯁꯥꯡꯉꯦꯕ ꯃꯥꯒꯤ ꯀꯣꯡꯕꯒꯤ ꯃꯇꯥꯡꯁꯤꯁꯨ ꯃꯥꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯝꯖꯤꯜꯂꯒꯦ ꯑꯗꯣ ꯀꯣꯡꯕ ꯂꯩꯔꯦ ꯃꯊꯪꯗ ꯈꯣꯡꯖꯣꯝꯁꯦ ꯀꯣꯡꯕꯒꯤ ꯃꯊꯪꯗ ꯀ꯭ꯋꯥꯀꯩꯊꯦꯜ ꯂꯧꯈꯠꯍꯧꯔꯒꯦ ꯀ꯭ꯋꯥꯀꯩꯊꯦꯜꯁꯦ ꯈꯔ ꯇꯦꯜꯂꯞ ꯂꯩ ꯃꯁꯤ ꯑꯗꯨꯝ ꯄꯥꯔꯛꯑꯒꯦ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯦ ꯃꯥꯏꯗꯤꯡꯉꯨ ꯇꯥꯎꯊꯤꯡꯃꯥꯡꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯈꯨꯏ ꯅꯤꯉꯣꯝꯕꯅ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯕ ꯃꯇꯝꯗ ꯁꯥ ꯂꯥꯟ ꯄꯥꯝꯕꯗꯒꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯏꯔꯥꯠ ꯊꯧꯅꯤꯈꯤ ꯃꯦꯔꯥ ꯊꯥꯒꯤ 10ꯅꯤ ꯄꯥꯟꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯏꯔꯥꯠꯄ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛꯀꯤ ꯑꯈꯪ ꯑꯍꯩ ꯃꯥꯏꯆꯧ ꯃꯥꯏꯕꯁꯤꯡꯒ ꯇꯥꯟꯅꯔꯒ ꯀ꯭ꯋꯥꯛ ꯇꯥꯜꯂꯤ ꯑꯈꯪ ꯑꯍꯩ ꯃꯥꯏꯆꯧꯁꯤꯡꯅ ꯇꯥꯛꯄ ꯃꯇꯨꯡꯏꯟꯅ ꯀ꯭ꯋꯥꯛ ꯇꯥꯟꯕꯗ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯀꯩꯊꯦꯜ ꯆꯥꯎꯕ ꯀꯥꯗꯨꯅ ꯀ꯭ꯋꯥꯛ ꯇꯥꯟꯕꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯅꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯀ꯭ꯋꯥꯛ ꯇꯥꯟꯕ ꯂꯣꯏꯔꯕ ꯐꯥꯎꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯀꯩꯊꯦꯜ ꯀꯥꯕ ꯍꯧꯈꯤ ꯀ꯭ꯋꯥꯛ ꯇꯥꯟꯕꯗ ꯀꯥꯈꯤꯕ ꯀꯩꯊꯦꯜꯅꯤ ꯍꯥꯏꯕꯒꯤ ꯃꯐꯝ ꯑꯗꯨ ꯀ꯭ꯋꯥꯛ ꯀꯩꯊꯦꯜ ꯀꯧꯅꯈꯤ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯑꯦ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯁꯤ ꯃꯊꯪꯗ ꯈꯣꯡꯖꯣꯝꯁꯦ ꯑꯃꯨꯛ ꯂꯧꯈꯠꯀꯦ ꯈꯣꯡꯖꯣꯝꯁꯦ ꯃꯤ ꯑꯅꯤ ꯑꯍꯨꯝꯅ ꯑꯗꯨꯝ ꯍꯪꯅꯔꯛꯑꯦꯕ ꯑꯗꯨꯅ ꯑꯩ ꯈꯣꯡꯖꯣꯝꯁꯦ ꯂꯧꯈꯠꯆꯔꯛꯀꯦ ꯈꯣꯡꯖꯣꯝꯁꯦ ꯀꯃꯥꯏꯅ ꯊꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯣꯡꯖꯣꯝ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯁꯤꯃꯨꯛ ꯄꯥꯔꯛꯀꯦ ꯈꯣꯡꯖꯣꯝꯒꯤ ꯃꯇꯥꯡꯗ ꯄꯥꯔꯛꯀꯦ ꯃꯩꯗꯤꯡꯉꯨ ꯎꯔꯥ ꯀꯣꯟꯊꯧꯕꯒꯤ ꯃꯄꯥꯔꯤ ꯅꯥꯎꯊꯤꯡꯈꯣꯡꯅ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯎꯇ꯭ꯔꯣꯡ ꯍꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯝꯂꯦꯟ ꯂꯥꯂꯣꯏ ꯂꯧꯆꯤꯡꯊꯥꯡ ꯆꯤꯡꯊꯥꯡ ꯌꯥꯏꯂꯪꯃꯥꯏꯗ ꯍꯧꯕ ꯇꯥꯂꯥ ꯄꯥꯃꯦꯜ ꯑꯔꯣꯡꯕꯨ ꯌꯥꯟꯊꯨꯔꯒ ꯈꯣꯡꯖꯤ ꯅꯥꯔꯦꯡ ꯍꯨꯠꯇꯨꯅ ꯊꯧꯔꯤ ꯊꯥꯡꯂꯒ ꯅꯤꯡꯊꯧꯒꯤ ꯎꯃꯪ ꯂꯥꯎꯕꯅ ꯍꯣꯏ ꯂꯥꯎꯔꯕ ꯃꯤꯌꯥꯝꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ ꯇꯥꯂꯥ ꯄꯥꯃꯦꯜ ꯑꯔꯣꯡꯕꯅ ꯊꯦꯡꯗꯨꯅ ꯎꯁꯤꯡ ꯂꯥꯎꯕꯒꯤ ꯃꯈꯣꯡꯗ ꯁꯣꯛꯏ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯈꯣꯡꯁꯣꯛ ꯍꯥꯏꯅꯕꯗꯒꯤ ꯃꯃꯩꯊꯪꯗ ꯈꯣꯡꯖꯣꯝ ꯀꯧꯅꯈꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯄꯜꯂꯦ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯁꯤꯅ ꯑꯩꯗꯤ ꯆꯨꯝꯃꯝꯕ ꯆꯨꯝꯃꯝꯗ꯭ꯔꯦ ꯑꯩꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯑꯩ ꯍꯥꯏꯖꯕꯅꯤ ꯃꯊꯪꯗ ꯑꯩꯅ ꯂꯧꯈꯠꯆꯒꯗꯣꯏꯁꯦ ꯍꯩꯉꯥꯡ ꯂꯧꯈꯠꯆꯔꯛꯀꯦ ꯍꯩꯉꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯥꯏ ꯅꯤꯡꯊꯧ ꯊꯥꯌꯤꯡꯕꯒꯤ ꯃꯃꯣꯝ ꯍꯧꯔꯩꯃ ꯄꯤꯗꯣꯡꯅꯨ ꯅꯨꯐꯕꯤꯕꯨ ꯃꯩꯗꯤꯡꯉꯨ ꯏꯔꯦꯡꯕꯗ ꯊꯥꯖꯉꯩꯗ ꯃꯄꯥ ꯆꯤꯡꯗꯥꯏ ꯅꯤꯡꯊꯧꯅ ꯃꯃꯣꯝꯒꯤꯗꯃꯛꯇ ꯎꯟꯕꯤꯔꯛꯄ ꯇꯥꯎꯖꯤꯡ ꯍꯩꯉꯥꯡꯗꯨ ꯃꯁꯥꯕꯤ ꯅꯤꯡꯊꯧꯒ ꯇꯥꯎꯖꯤꯡ ꯍꯩꯉꯥꯡ ꯍꯩꯇꯪꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯐꯝ ꯑꯗꯨ ꯍꯩꯉꯥꯡ ꯀꯧꯅꯈꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯄꯜꯂꯦ ꯑꯗꯨꯒ ꯍꯩꯉꯥꯡ ꯂꯩꯔꯦ ꯍꯩꯉꯥꯡꯒꯤ ꯃꯊꯪꯗ ꯍꯩꯔꯣꯛꯁꯦ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯅꯣꯡꯌꯥꯏ ꯆꯦꯡ ꯃꯅꯥꯎ ꯑꯗꯣꯜ ꯊꯣꯡꯂꯦꯟ ꯀꯣꯏꯖꯥꯅ ꯃꯔꯣꯏ ꯈꯨꯃꯟ ꯀꯗꯥꯡ ꯂꯥꯏꯔꯕꯒ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯛꯌꯩ ꯍꯤ ꯁꯥꯅꯕ ꯄꯥꯃꯦꯜ ꯎꯖꯥꯎ ꯅꯆꯨꯝꯕ ꯌꯥꯟꯕ ꯆꯠꯂꯤ ꯀꯗꯥꯡ ꯂꯥꯏꯔꯕꯅ ꯋꯥꯛꯌꯩ ꯍꯤ ꯁꯥꯕ ꯌꯥꯕ ꯑꯆꯨꯝꯕ ꯎꯖꯥꯎ ꯊꯤꯔꯛꯄꯗ ꯈꯣꯌꯨꯝ ꯍꯩꯔꯤ ꯐꯤꯒꯦ ꯀꯣꯔꯧꯄꯥꯟ ꯃꯥꯟꯕ ꯇꯥꯎꯖꯤꯡ ꯍꯩ ꯊꯦꯡꯅꯗꯨꯅ ꯆꯔꯩ ꯐꯤꯒꯥꯎ ꯊꯟꯅ ꯍꯦꯛꯇꯨꯅ ꯄꯨꯔꯛꯄꯗ ꯂꯝꯈꯥꯡꯗ ꯑꯗꯣꯜ ꯊꯣꯡꯂꯦꯟ ꯀꯣꯏꯖꯥꯒ ꯊꯦꯡꯅꯔꯦ ꯈꯨꯃꯟ ꯀꯗꯥꯡ ꯂꯥꯏꯔꯕꯅ ꯐꯤꯒꯥꯎ ꯁꯥꯅ ꯄꯨꯔꯛꯂꯤꯕ ꯍꯩꯔꯥꯡ ꯑꯗꯨ ꯎꯕꯗ ꯏꯔꯣꯏ ꯈꯨꯃꯟ ꯀꯗꯥꯡ ꯂꯥꯏꯔꯕꯑꯣ ꯀꯌꯥꯗ ꯅꯤꯡꯊꯤꯖꯕ ꯍꯩꯔꯥꯡꯅꯣ ꯀꯌꯥꯗ ꯐꯖꯅ ꯄꯥꯟꯕ ꯇꯥꯎꯖꯤꯡꯅꯣ ꯍꯥꯏꯅ ꯃꯔꯣꯏ ꯈꯨꯃꯟ ꯀꯗꯥꯡ ꯂꯥꯏꯔꯕꯒꯤ ꯐꯤꯒꯥꯎꯗꯒꯤ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡꯗꯨ ꯍꯩꯗꯣꯛꯈꯤ ꯍꯥꯏꯕꯒꯤ ꯃꯐꯝ ꯑꯗꯨ ꯍꯩꯔꯣꯛ ꯀꯧꯅꯈꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯄꯜꯂꯦ ꯃꯔꯣꯟꯁꯦ ꯈꯤꯇꯪ ꯑꯩꯈꯣই ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯃꯊꯥꯁꯤꯁꯨ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯕꯅꯤꯅꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯕ ꯑꯗꯨꯅꯤ ꯃꯊꯪꯁꯦ ꯑꯩ ꯌꯥꯏꯔꯤꯄꯣꯛꯁꯦ ꯍꯥꯏꯖꯔꯛꯀꯦ ꯌꯥꯏꯔꯤꯄꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏ ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ ꯄꯥꯟꯊꯣꯏꯕꯤꯅ ꯃꯁꯥꯕꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯀꯥꯏꯅꯧ ꯆꯤꯡꯁꯣꯝꯕꯒ ꯂꯣꯏꯅꯅ ꯂꯝ ꯀꯣꯏꯅ ꯀꯣꯏꯅ ꯈꯥꯕ
ꯁꯣꯛꯆ꯭ꯔꯣꯟꯕ ꯎꯅꯗꯅꯕ ꯂꯥꯛꯄꯗ ꯋꯥꯔꯗꯨꯅ ꯂꯝꯈꯥꯡꯗ ꯄꯣꯊꯥꯔꯝꯃꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯅ ꯍꯩꯔꯥꯡ ꯆꯥꯅꯤꯡꯗꯨꯅ ꯁꯣꯟꯕꯗꯨ ꯇꯥꯕꯗ ꯄꯥꯟꯊꯣꯏꯕꯤꯅ ꯁꯝꯂꯥꯡ ꯑꯃ ꯊꯠꯂꯒ ꯂꯩꯄꯥꯛꯇ ꯊꯥꯕꯗ ꯈꯨꯗꯛꯇ ꯍꯩꯔꯤ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯃꯊꯪꯂꯦꯟꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯅꯕ ꯍꯩꯔꯤ ꯄꯥꯝꯕꯤꯗ ꯄꯥꯟꯕ ꯍꯩꯔꯥꯡ ꯑꯗꯨ ꯍꯦꯛꯂꯒ ꯃꯦꯠꯇꯨꯅ ꯄꯤꯖꯈꯤ ꯄꯥꯟꯊꯣꯏꯕꯤꯅ ꯍꯩꯔꯤ ꯄꯥꯝꯕꯤ ꯊꯥꯕꯗꯒꯤ ꯌꯥꯏꯔꯤ ꯃꯌꯥꯝꯁꯨ ꯄꯣꯛꯈꯤ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯌꯥꯏꯔꯤꯄꯣꯛ ꯀꯧꯅꯈꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯑꯦ ꯂꯃꯥꯡꯗꯣꯡ ꯂꯩꯔꯦ ꯅꯨꯡꯕꯥꯟ ꯇꯦꯛꯁꯣꯡ ꯂꯥꯏꯕꯅ ꯃꯔꯝ ꯃꯊꯨꯝ ꯌꯥꯝꯅ ꯆꯪꯅ ꯁꯒꯣꯜ ꯁꯟ ꯉꯥꯅꯨ ꯌꯦꯟ ꯃꯌꯥꯝ ꯄꯩꯔꯒ ꯐꯧ ꯆꯔꯣꯡ ꯊꯦꯠꯇꯨꯅ ꯃꯩ ꯉꯥꯟꯅ ꯊꯥꯟꯗꯨꯅ ꯑꯍꯣꯡ ꯀꯨꯝꯍꯩꯗ ꯃꯤꯌꯥꯝꯅ ꯁꯔꯤꯛ ꯈꯤꯡꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯔꯥꯎꯕꯗ ꯂꯝ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯉꯤ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯂꯝꯂꯥꯡꯗꯣꯡ ꯀꯧꯅꯕꯗꯨ ꯃꯃꯩꯊꯪꯗ ꯂꯃꯥꯡꯗꯣꯡ ꯀꯧꯅꯈꯤ ꯁꯨꯃꯥꯏꯅ ꯄꯜꯂꯦ ꯁꯤꯗ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯀꯃꯦꯟ ꯄꯤꯔꯛꯄꯗꯨꯗꯤ ꯑꯗꯨꯒꯤ ꯑꯅꯝꯕꯗꯤ ꯑꯩ ꯌꯥꯎꯈ꯭ꯔꯦꯅ ꯈꯜꯂꯦ ꯃꯊꯪ ꯑꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯨꯝ ꯂꯧꯈꯠꯆꯕ ꯂꯥꯏꯔꯤꯛꯇꯒꯤ ꯂꯧꯈꯠꯂꯛꯀꯦꯀꯣ ꯁꯨꯝ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯃꯦꯟꯗꯕꯨꯗꯤ ꯌꯥꯎꯔꯛꯇꯦ ꯑꯗꯣ ꯑꯩ ꯁꯨꯝ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯡꯖꯃꯩ ꯍꯥꯏꯁꯦ ꯂꯧꯈꯠꯆꯔꯛꯀꯦ ꯃꯨꯇꯨꯝ ꯆꯅꯨ ꯂꯩꯁꯥꯡꯊꯦꯝ ꯑꯣꯡꯕꯤ ꯀꯥꯡꯕꯨ ꯈꯣꯝꯕꯤꯅ ꯁꯤꯡꯅꯥꯡ ꯃꯌꯥꯝ ꯍꯧꯕꯗꯨ ꯎꯕꯗ ꯃꯨꯇꯨꯝ ꯏꯪꯈꯣꯜꯕꯨ ꯈꯥꯟꯅꯔꯕꯁꯨ ꯃꯩꯕꯨ ꯊꯥꯅꯔꯕꯁꯨ ꯀꯥꯟꯅꯒꯅꯤ ꯈꯜꯂꯗꯨꯅ ꯁꯤꯡꯅꯥꯡ ꯃꯌꯥꯝꯗꯨ ꯌꯥꯜꯂꯒ ꯃꯄꯨꯜ ꯄꯨꯗꯨꯅ ꯄꯩꯔꯝꯃꯤ ꯁꯤꯡꯅꯥꯡ ꯃꯄꯨꯜ ꯄꯨꯟꯗꯨꯅ ꯄꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯁꯤꯡꯖꯄꯩ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯁꯤꯡꯖꯃꯩ ꯀꯧꯅꯈꯤ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯊꯪ ꯑꯃꯒ ꯂꯧꯈꯠꯆꯒꯦ ꯃꯊꯪꯒꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗꯒꯤ ꯑꯩ ꯍꯥꯟꯅ ꯁꯨꯝ ꯂꯧꯈꯠꯆꯔꯒꯦ ꯈꯣꯡꯉꯥꯝꯄꯥꯠ ꯃꯌꯥꯝꯅ ꯈꯣꯡꯉꯥꯝꯄꯥꯠꯁꯦ ꯀꯃꯥꯏꯅ ꯊꯣꯟꯒꯦ ꯁꯤ ꯈꯪꯉꯝꯒꯅꯤ ꯈꯣꯡꯉꯥꯝꯄꯥꯠꯁꯦ ꯑꯩ ꯂꯧꯈꯠꯆꯔꯛꯀꯦ ꯃꯩꯗꯤꯡꯉꯨ ꯈꯣꯡꯇꯦꯛꯆꯥ ꯌꯣꯏꯔꯩꯕꯅ ꯑꯉꯝ ꯑꯊꯧ ꯃꯅꯥꯏ ꯍꯨꯝꯐꯨꯃꯥꯊꯣꯏꯒ ꯂꯣꯏꯅꯅ ꯀꯣꯔꯧ ꯅꯣꯡꯒꯥꯃꯤꯟꯅꯁꯤ ꯉꯥꯡꯅꯗꯨꯅ ꯅꯣꯡꯒꯥꯔꯝꯗꯥꯏꯗ ꯃꯈꯣꯡ ꯍꯥꯝꯃꯤ ꯍꯥꯏꯗꯨꯅ ꯌꯣꯏꯕꯨ ꯈꯣꯡꯍꯥꯡꯂꯝ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯈꯣꯡꯉꯥꯝꯄꯥꯠ ꯀꯧꯅꯈꯤ ꯃꯊꯪꯗ ꯑꯃꯒ ꯂꯧꯈꯠꯆꯒꯦ ꯃꯊꯪꯁꯦ ꯀꯛꯋꯥꯁꯦ ꯂꯧꯈꯠꯀꯦꯀꯣ ꯀꯛꯋꯥꯁꯦ ꯀꯃꯥꯏꯅ ꯊꯣꯜꯂꯝꯕꯅꯣ ꯍꯥꯏꯗꯣ ꯅꯤꯡꯊꯧ ꯂꯥꯏꯇꯣꯡ ꯄꯨꯔꯥꯡꯁꯨꯒ ꯈꯨꯃꯟ ꯄꯣꯌꯥꯡꯕ ꯄꯨꯔꯨꯝꯁꯨꯒ ꯑꯅꯤꯅ ꯇꯥ ꯆꯥꯏꯅꯕꯗ ꯂꯥꯏꯇꯣꯡ ꯄꯨꯔꯥꯡꯁꯨꯅ ꯍꯨꯟꯕ ꯇꯥꯗꯤ ꯄꯨꯔꯨꯝꯁꯨꯗꯗꯤ ꯄꯥꯟꯗꯅ ꯂꯩꯃꯥꯏꯗ ꯌꯨꯡꯗꯨꯅ ꯇꯣꯛꯂꯦ ꯄꯣꯌꯥꯡꯕ ꯄꯨꯔꯨꯝꯁꯨꯅ ꯍꯨꯟꯕ ꯇꯥꯗꯤ ꯂꯥꯏꯇꯣꯡ ꯄꯨꯔꯥꯡꯁꯨꯒꯤ ꯃꯕꯨꯛ ꯐꯥꯎꯅ ꯂꯦꯡꯂꯦ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯄꯨꯔꯥꯝꯁꯨꯅ ꯂꯥꯏꯇꯣꯡ ꯄꯨꯔꯥꯡꯁꯨꯒꯤ ꯃꯉꯛ ꯀꯛꯈꯤ ꯍꯥꯏꯕꯒꯤ ꯃꯐꯝ ꯑꯗꯨ ꯀꯛꯋꯥ ꯀꯧꯅꯈꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯑꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯇꯥꯏ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯇꯦꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯤꯡꯁꯦ ꯊꯣꯜꯍꯧꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯃꯣꯡꯈꯥꯡ ꯂꯝꯕꯤꯁꯦ ꯁꯤꯗ ꯌꯥꯎꯔꯝꯃꯦ ꯃꯣꯡꯈꯥꯡ ꯂꯝꯕꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝꯅꯤꯀꯣ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯃꯣꯡꯈꯥꯡ ꯂꯝꯕꯤꯗꯩꯅꯤ ꯁꯤꯒꯤ ꯑꯃ ꯌꯥꯎꯔꯝꯃꯦ ꯁꯤꯒꯤꯁꯦ ꯑꯃ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯁꯨꯝ ꯈꯪꯖꯕꯗꯨꯒ ꯍꯌꯤꯡꯆꯛꯇ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯕ ꯇꯣꯟꯀꯣꯟꯕꯒꯤ ꯃꯇꯝꯗ ꯂꯥꯏꯌꯦꯡꯊꯧ ꯄꯥꯈꯪꯕꯅ ꯂꯩꯄꯨꯡ ꯑꯃꯗ ꯃꯣꯟ ꯈꯥꯡꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯐꯝꯗꯨ ꯃꯣꯟꯈꯥꯡꯂꯝ ꯀꯧꯅꯈꯤ ꯃꯣꯟꯈꯥꯡꯂꯝꯗ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯑꯃ ꯊꯣꯟꯗꯨꯅ ꯆꯠꯅꯈꯤ ꯂꯝꯕꯦꯟ ꯃꯣꯡꯈꯥꯡꯂꯝꯗ ꯁꯦꯝꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕꯒꯤ ꯃꯣꯡꯈꯥꯡ ꯂꯝꯕꯤ ꯀꯧꯅꯈꯤ ꯁꯤ ꯆꯨꯝꯃꯦ ꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯁꯤꯅ ꯆꯨꯝꯃꯦ ꯃꯣꯡꯈꯥꯡ ꯂꯝꯕꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯊꯣꯡ ꯂꯥꯟꯊꯣꯛꯑꯒ ꯇꯣꯔꯕꯥꯟ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯔꯣꯝꯗ ꯍꯥꯏꯊꯔꯛꯀꯗꯣꯏꯅꯤ ꯑꯗꯨ ꯍꯥꯏꯊꯔꯛꯑꯒ ꯈꯔ ꯍꯥꯏꯊꯔꯒ ꯌꯥꯝ ꯍꯥꯏꯊꯕ ꯅꯠꯇꯦ ꯑꯗꯨꯗ ꯊꯣꯡ ꯑꯃ ꯂꯩ ꯊꯣꯡꯗꯨ ꯃꯄꯥꯗꯨ ꯃꯣꯡꯈꯥꯡ ꯂꯝꯕꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯑꯃ ꯂꯩ ꯁꯣꯔꯣꯛꯅꯤꯀꯣ ꯍꯥꯏꯁꯦ ꯇꯣꯔꯕꯥꯟ ꯑꯣꯏꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯍꯦꯛ ꯃꯄꯥꯟꯅꯤ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡꯒꯤ ꯑꯃ ꯌꯥꯎꯔꯝꯃꯦ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡꯁꯤꯃꯒ ꯍꯥꯏꯖꯔꯛꯀꯦ ꯒꯝꯚꯤꯔꯁꯤꯡꯍ ꯃꯍꯥꯔꯥꯖꯅ ꯅꯧꯅ ꯇꯧꯕ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯂꯥꯟꯗꯨꯅ ꯃꯅꯥꯏꯁꯤꯡꯅ ꯀꯣꯅꯨꯡ ꯀꯥꯕ ꯌꯥꯅꯕ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛꯇ ꯇꯨꯔꯦꯜ ꯃꯊꯛꯇ ꯍꯩꯔꯥꯡꯒꯣꯏ ꯀꯧꯕ ꯎꯅ ꯊꯣꯡ ꯑꯃ ꯁꯥꯔꯝꯃꯤ ꯍꯩꯔꯥꯡꯒꯣꯏ ꯎꯅ ꯁꯥꯕ ꯊꯣꯡꯅꯤ ꯍꯥꯏꯕꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡ ꯀꯧꯅꯈꯤ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯂꯩꯇ꯭ꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯐꯖꯅ ꯁꯥꯔꯒ ꯆꯥꯎꯅ ꯂꯩꯔꯤꯕꯗꯨꯅꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯍꯩꯔꯥꯡꯒꯣꯏ ꯍꯥꯏꯔꯤꯕ ꯎꯁꯤꯅ ꯁꯥꯔꯝꯃꯦ ꯍꯥꯏꯕꯅꯤ ꯊꯣꯡꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡ ꯀꯧꯋꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯄꯟꯕꯅꯤ ꯂꯥꯁ ꯑꯣꯏꯅ ꯑꯃꯇꯪꯒ ꯂꯧꯈꯠꯂꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯂꯝ ꯂꯩꯗꯅ ꯁꯨꯝ ꯈꯪꯅꯤꯡꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯗꯁꯨ ꯌꯥꯎꯔꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝꯅꯁꯨ ꯐꯔꯛꯄ ꯑꯣꯏꯗꯣꯏꯕ ꯑꯗꯨꯅ
ꯑꯌꯥꯡꯄꯜꯂꯤꯒꯤ ꯑꯃ ꯌꯥꯎꯔꯝꯃꯦ ꯁꯤꯅ ꯂꯥꯁ ꯑꯣꯏꯖꯔꯒꯦ ꯑꯌꯥꯡꯄꯜꯂꯤꯁꯤ ꯀꯃꯥꯏꯅ ꯊꯣꯟꯈꯤꯒꯦ ꯑꯗꯣ ꯑꯗꯨꯒꯤ ꯑꯃ ꯌꯥꯎꯋꯦ ꯑꯌꯥꯡꯄꯜꯂꯤ ꯀꯣ ꯃꯩꯗꯤꯡꯉꯨ ꯌꯥꯔꯕꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯌꯥꯡꯕꯅ ꯈ꯭ꯔꯤꯁꯇꯥꯕꯇ 1292ꯗꯒꯤ 1810 ꯐꯥꯎꯕꯗ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯕ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯒꯤ ꯃꯤꯌꯥꯝꯅ ꯊꯣꯟꯈꯤꯕ ꯄꯜꯂꯤꯅꯤ ꯈꯪꯅꯅꯕ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯑꯌꯥꯡꯄꯜꯂꯤ ꯊꯣꯟꯈꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯄꯜꯂꯦ ꯑꯌꯥꯡꯄꯜꯂꯤ ꯑꯝꯇꯪ ꯍꯥꯏꯔꯛꯀꯦꯀꯣ ꯃꯩꯗꯤꯡꯉꯨ ꯌꯥꯔꯕꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯌꯥꯡꯕꯅ ꯃꯖꯥꯏꯕꯨꯡꯉꯣ ꯑꯌꯥꯡꯕꯅ ꯑꯌꯥꯡꯕ ꯍꯥꯏꯁꯦ ꯅꯤꯡꯊꯧ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯌꯥꯡꯕꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯑꯌꯥꯡꯄꯜꯂꯤ ꯃꯥꯒꯤ ꯃꯇꯝꯗ ꯊꯣꯟꯒꯦ ꯍꯥꯏꯕꯒꯤ ꯑꯌꯥꯡꯄꯜꯂꯤ ꯍꯥꯏꯗꯨꯅ ꯀꯧꯋꯦꯅ ꯑꯗꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯄꯅꯦ ꯂꯥꯏꯔꯤꯛꯁꯤꯅ ꯐꯣꯡꯗꯣꯛꯏꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯃꯤꯠꯂꯣꯟ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯦ ꯁꯔꯥꯡꯊꯦꯡ ꯕꯣꯔꯃꯅꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯏꯕꯅꯤ ꯃꯍꯥꯛꯅ ꯏꯕ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯑꯩꯍꯥꯛꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗꯒꯤ ꯃꯌꯥꯝꯗ ꯁꯨꯝ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯊꯣꯜꯂꯝꯕ ꯂꯝꯁꯦ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯤ ꯂꯝꯁꯤꯡꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯒꯤ ꯁꯨꯝ ꯃꯌꯥꯝ ꯁꯨꯝ ꯇꯥꯛꯆꯒꯦꯗꯅ ꯇꯧꯖꯕꯅꯤ ꯑꯩꯍꯥꯛꯅꯁꯨ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯗꯅ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟꯗꯁꯨꯈꯔ ꯑꯗꯨꯝ ꯄꯤꯖꯔꯛꯄ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔꯁꯨ ꯑꯗꯨꯝ ꯊꯝꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯍꯥꯛꯅꯁꯨ ꯈꯔ ꯂꯧꯈꯠꯆꯔꯒ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯗꯤꯛꯁꯅꯥꯔꯤꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯑꯦꯗꯒꯤꯅ ꯖꯦꯠ ꯐꯥꯎꯒꯤ ꯃꯇꯥꯡꯗ ꯑꯦꯅ ꯀꯩꯀꯩ ꯂꯝ ꯂꯩꯒꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯁꯣꯔꯣꯅ ꯍꯧꯕ ꯑꯗꯒꯤ ꯔꯁꯩꯅ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯂꯩꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝ ꯃꯃꯤꯡꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯁꯤꯗ ꯂꯥꯏꯔꯤꯛ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯃꯍꯥꯛꯀꯤꯁꯤ ꯃꯁꯤ ꯑꯗꯨꯝ ꯀꯥꯟꯅꯩ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩꯍꯥꯛꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯍꯥꯛꯁꯦ ꯃꯤꯡ ꯆꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛꯁꯦ ꯁꯨꯝ ꯃꯊꯪ ꯁꯨꯝ ꯋꯥꯏꯕꯗꯨ ꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯁꯤ ꯁꯨꯝ ꯂꯧꯁꯤꯜꯂꯛꯑꯒ ꯁꯨꯝ ꯅꯨꯃꯤꯠ 35ꯅꯤ ꯁꯨꯝ ꯄꯥꯕ ꯍꯥꯏꯇꯥꯔꯦ ꯅꯩꯅꯕꯗꯣ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯀꯥꯟꯅꯒꯅꯤ ꯈꯟꯗꯨꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯑꯗꯨꯃ ꯀꯃꯦꯟꯇ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯅꯤꯡꯕ ꯂꯝ ꯃꯃꯤꯡ ꯍꯥꯏꯕꯗꯤ ꯊꯣꯟꯈꯤꯕ ꯀꯃꯥꯏꯅ ꯊꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯀꯃꯦꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯁꯤꯡꯗꯣ ꯑꯩꯍꯥꯛꯅ ꯀꯃꯦꯟꯗ ꯌꯥꯝ ꯇꯦꯟꯅ ꯄꯤꯕ ꯌꯥꯕ ꯍꯥꯏꯕꯗꯤ ꯂꯝ ꯃꯃꯤꯡꯁꯤꯡꯁꯦ ꯀꯃꯥꯏꯅ ꯊꯣꯟꯈꯤꯕꯅꯣꯗꯣ ꯃꯌꯥꯝ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯕ ꯌꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯣꯏꯁꯨ ꯄꯤꯔꯛꯀꯦ ꯑꯗꯨꯒ ꯈꯔ ꯂꯨꯒꯗꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯒ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯆꯒꯦ ꯍꯥꯏꯅ ꯃꯌꯥꯝ ꯊꯝꯖꯒꯦ ꯂꯣꯏꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ